Ahan Badamaru Pau Rims Hospital the Lang Lucky patient Malaki the Budagi, patient party Amadi Maira Paibi Ima Ivel Singna, Missy Adu Yaning de higher than a pain the Bufunga Cray. Jelengrong Singna Kundaba Mafamada, Apex Company Sinmi Ama, Park Hibagi Todogado, Jelengrong United Front ZUF Kamari Dinade, Tawang Adu NSCN K Niki Sumi Group Amadi, NSCN IM Gamio Singna Chatakiba Ni Hairi. Amadi, Political gi oiba apikpa kakhalamada pusinduna aikhoi masel panghai da haina duna chawkhalam jel da maning hanbagi matamadu oihan gumsi haina kumbi assembly constituency gi MLA S Prem Chandran haikre Kurumjeri ISCOM News Meng Tabir Pumamakpu Ahanba Maktada Suraj Khongban Tabam Taramna Okcheri Hauzek Mapung Oiba Pau Regional Institute of Medical Sciences RIMS Hospital da Nung Laibagi case Amaga Bari Lenana keyhole surgery loiraba matungda patient adu Laikhidabadagi Missy Asi Yaning de Hayaduna Laikai gi Ima Ibel Singna Pendaba Phongdokre Thodok Asida Laikhidrabi patient adu de Khangabok Part 1 Awang Laikai dagi Laikhidraba Moirang Them Inau Bigi Loinabi Moirang Them Ongbi Laishram Nganbi Kawi Laishram Nganbi Tha Sigi Tangkut Mangada Nung Laibagi case Amaga Mari Lenana RIMS Hospital da Pukhalatuna Layang Lakhi Tha Sigi Tangkun Trada Mathau Taba keyhole surgery Pangthoklaba Matungda Mahakpu ICU da Thamki Masigi Matungda Ngarang Ahing Nongyai Pung Tarani Thoi Khara Helakpa Matamda patient adu Laikhidre haina doctor singna Khangalakibani hairi Nakalamaramda patient asi Laikhidre haiba pau tabada ngasi ayuk anganbada Khangabok apunma maira paibil lupki Ima Ibel Singna RIMS Hospital da laktuna lup asigi secretary Laisham Ratri Devi na Missy asi yaning de hayaduna pen da babafam kaya phongdokhi Adu operation si tawra matung ngai kamai to adum pawlo jabada phare dum ki honi jam kallen hairam maga nasi tawraga adu hayeng numam da ana hadi mama si kanna hadi lol lai thokte kamai to no doctor treatment adu asma na si de lai asi de mo treatment kharawat ta khan ga du thijin da smai to khol I kitang unit chiwat le unit pan ka be khol mai to mo je hairaga athu bu da smai lagi ta bahar se ai khoi lut na su yan de pajamian isu khare jindi habe si jo limbs ki me kai de su hajini limbs se hanak to diphap si da thok ba thok bayam se go jam tembe machikana gumma lai ta lai sinda an lai ta ba ne go ye limbs ta la cheri si adu na lai ta ba kan du habe si jo limbs ki sai ta hajini Jelengrong Singna Kundaba Mafam Ama Oiriba Tamenglong District ke Nungkauda Apex Company ki Sinmi Ama Phakibagi Matangda Digital Media Platform Amana Hairiba Thodok Asida Jelengrong United Front ZUF Chennai Haiba Pau Oina Phongkiba Adu Yumpham Yaudaba Aranba Wafam Ni Haina Jelengrong United Front na Thadoropa Cherol Amada Sengdorakle ZUF ki Ministry of Information and Publicity na Thokpa Cherol Asina Makha Taraduna Apex Company ki Sinmi Ama Phakhiba Adu NSCN ke Niki Sumi Group ki Chamdam Kamai Amadi Tadulong Kamai Amadi NSCN IM ki Khangdi Kauba Miyoi Amana Chathakiba Thawangni Thawang asi miyamna ZUF ki mafamda thamliba thajaba adubu manghan nanaba Naga gi factions group singna hotnabani amadi ZUF pu miyamgi mamangda lana uhanduna tasengna January singna makhoi gi maral kupsin naba sirakpa maralni hairiba Naga lup singa sina Jelengrong taba mafam singda mifame pun chathaduna sel khongat naba honabagi thabak chathari adumoinamak Jelengrong gi miyambu lana uhannaba honariba maraliba miyoi singa du Thidokna ba honabada paikhat payaba thabak pumnamak paikhat kani ZUF amadi India lenga ka political giwari sanari ba sida ayat pa pinana ba honari ba thawong singa si ZUF na kaidawnungda khangduna leithokloi hairi Political gi oiba apikpa kakhalamada pusillaga aikhoi masel amana amada panghai da haina duna chawkhat lamjel da maning da hannanabagi
matam adu ohengumsi aikhoina honariba si kanagi sunate tungi yumbirel singi damaktani haina MLAS Premchandra na phongdorakle wafam singa si kumbi assembly constituency ge manung channel leba wangu gram panchayat ke ithai khuna ward number 3 da ward asige chaukat thaurangi matang yauna MLA na assembly constituency asida kana leijadraba tol taraba sing miyam dagi khetnaraba sing bu chap manaba thakta pukhatnaba hotna biba amadi lawmi sinmi singe ithai laukhong na chingba hiram kayada tawrakliba thabak thoram singda apenba poklakpadagi tongan ba political party da leiramba polling station 29/19 gi manung da leiba wangu gram panchayat ki ward number 3 gi ward member athokpam modhuchandra yauna imung yangkhai ma thoina MLAS Premchandra da punna chatminaragani haiduna harauta yamna party gi lengyan yanbagi thoramda haikibani MLAS Premchandra na haikibada miyam na assembly constituency asigi MLA ama oina miyam gi damakta thabak tawnana bathagalakpani lamdam sida pokpani lamdam sigi leibak leihauda nusiraba ima ibel singi makhada chawrakpani masida MLA oire aina mapuni haiduna aina hairiba mak khai tawgadabani haiba aingonda leijade hairaduna aikhoina ngasi honariba khudingmak sing asi kanagino hairagadi aikhoina pokchariba icha singini tungi mirol gi damaktani MLA na makha tana haikibada afaba lamdam ama ing tappa mara chetpa nungai yai faba lamdam ama gi damak ima icha singi mittagi pi tadaba lamdam ama ohenba haibasi aikoi masel amana amabu saugatna duna afabani bu hairabadi angamba mateng pangnaduna lamdam asi chaukhatnaba hotnaminasi haiki thauramadu manung channa miyoi 15 da health card singsu MLA na khusinakhi aduna khoi masen ngangnaba yaba unaba yaba hainaba yaba khoi marakta khoi singchep thanarga rajniti gi akhu ka khalamada pusalaga राजनीति तौबगी मागी तौरगे आई दुमाई तौगदबनी माना तौरदे आई दुमाई तौगदबनी हाइब मतम दो कोई ओहनगुमसी नुंसीबै माइसा सिंदा नखोई मखाद सावरपनी आई कैसु आई नसेसिदा मपु ओइदना आई नेक्ता हाइदि तौगदबनी हाइबना सदे कोई ngasi फो होनरि मफम सिंसे कानागी नो हारगदि कोई पुक्सर बिसा सिंगिनि हाइंग जेनरेशन गिने तौगदब कोई तौगदब तम सिंगदो पुन्न तौमिनबा अफबा लमदममा अदुगा लाइरिबा माइसा कोइ लाइरिबसे मित्तगी पी तादब लमदम ममा अमना अमबु सपोर्ट तौनरगा अखोय अफबने बु हारदि अखोय मेम ओमजलगा अखोय सा सेमबद खंगदे मिगी मसा होइसनो अफबने आइता दे अखोय मेम मंगोंदा अंगम ब पांगतोक पितोक न तरो कांदा लमदम सिगी वादो ओइबदो होनमिनसी Wakalan manaba punba wama kanglei paki terada leiba mayai loisangda wama gi president moirang them naukhomba mayai tangba lauduna wama gi thaupuba singi oiba mifam ama pangthokre haina wama na thadorok pachirol amada phongdorakli mifam asina kupna khanaraba matungda tongan ba warep kaya amatta oina yanaduna lominakhi warep sing adugi manungda tangai phadana November tha sida Manipur gi amatangai raba sangai festival Manipur gi PR lengakna pangthokna ba thorang tawrakliba sida Manipur da haukiba lising ani kulhumdo gi me ahum dagi ngasi phawba chahi ani makhai faraklaba si phawba tangdu leitana lehendriba mayum makai kuki narco terrorist singna menungsi leitana tumna mai thadok pikhraba amadi menungsi leitana angang yauna mama macha kaya hatok pikhraba kaya gi mikap mirau khol kok tringai amadi national highway da ningkha tamna isagi iramda oizarabasu chatpa yahandriba asida karamna Manipur asi ing tappa Hanjilakle haiduna sangai festival pangthokadoribano center lengakna IDP lising humpugi awaba amadi Manipur miyamgi ihul khangna November thada pangthokani thaurangliba sangai festival asi tokpiyo karigumba Manipur gi PR lengakna ngammi haiba matagum not culture madi senmit lol phahanabani haiduna sangai festival pangthoknaba thauranglakaba targadi maduda hena lamdam sida Nena tadaba punsi ama lakpa yai hiram asigi matangda lamdam sida leiriba CSO singnasu lanjen duna leiriba IDP singi awaba singa sibu ubire hairaga handaki sangai festival asi pangthoktanaba punna firep longminarasi haina wamagi mifamasina appeal tawrakle
Indian Council of Agricultural Research ICAR Indian Institute of Oil Seeds Research Hyderabad Imakhada Directorate of Extension Education Central Agricultural University Imphal Sinduna Laukthokraba matungda hanagumna leiriba laufam singda thau sungnaba numitlai mattau karamna thagadage haibagi one-day workshop on sunflower cultivation in rice fellow gi thoramama Cow NEC Model Farm Lamphel Patta ngasi pangthokre ngasi workshop adugi hawdokpagi thoramda Directorate of Extension Education Cow Imphal gi Director PH Ranjit Sharma Indian Institute of Oil Seeds Research Hyderabad ki makhada Cow gi Principal Investigator Professor TH Robindro Cow Imphal gi DEE gi Professor Deepak Nath Deputy Director Dr. I Bhupendra Directorate Asimaki Training and Monitoring Cell gi Dr. CH Virendrajit na chingbana saruk yakhi Manipur gi maru oina Tampake district singdagi khangatlaba laumi kayana saruk yakhiba nongmagi workshop aduga mari leinana project asigi principal investigator oiriba Cow gi Professor TH Robindro na haikibada mamang chahida law lokna khraba tungda hangduna leiriba lawfam pari kun lomda numit lay thaduna changyeng tawda mai pakhre handak chahi asigisu karam mafam singda mataw karamna numit lay sing amuk kaya yamna thaba yagadage haibana chingba sing adu khanaduna ngasigi workshop asi pangthokhibani haiki sunflower milai aduga kusum lai aduga wedding na chingbai program si mayam rakali leiba kisibigan kogi central agriculture university ma khad leiba kisibigan kendra simasiga aduga hokiba sahidagi yan hana koina no milai si central agriculture university imphal director of extension education na kogi milai thaba si manipura law pari kunna kogi santo haiba variety hybrid variety si trial taw matamda koi ayamba mai pakba haitare farmers ki field si yam fajan lakpa aduna kumji sahi haitare kumji sahi 2025-26 da so koina manipura milai si koi law lok ra matungda hangdun leiriba koi law sing se sida low pari kaya da thagadagi habigi pandamda ngasi one day workshop on cultivation of sunflower in rice fellow habigi team sida koi pangtok sabani United Meitei Pangal Committee UMPC Manipur International Youth Center MIYC amadi People's Progressive Alliance Manipur PPAM na sindana decoding the present a holistic study of Manipur's socio-political realities haiba hiramda symposia amangasi Lilong Hauribi College ki auditorium da pangthokre Political activist RK Sanayaimana moderator oiduna pangthokhiba symposia aduda eminent culturologist Ningthauza Lancha, DM University Department of History ki Associate Professor Dr. Syed Ahmad, Indira Gandhi National Tribal University Manipur Regional Campus Department of Political Science ki Associate Professor Dr. Homen Thangzam Amadi, DM University Department of History ki Assistant Professor Dr. Malem Ningthauza na Wangangloi Singh Oikhi. Symposia ki thoramaduda imagi Maira ki President Thokchom Sujata, People's Progressive Alliance Manipur PPAM ki convener MC Mitei Amadi, UMPC Manipur ki President Alhas Maulana Muhayyuddin Mazhirina Dice member oina sarugaki Thauramadu nungi warol pibada UMPC Manipur ki General Secretary Riaz Ahmad Tampakna haiki Lamdam asigi itihas ka sagon naduna nungsi chanana leminaraklaba furupcha kaya gi marakta amaga khaibung tahanba yaba wafam kaya social media da hunarakpa ngangnarakpa asi yamna laibak thibani mapandagi amadi manungdagi wari kaya na aikhoi masen gi marakta nungsi handanaba hu kapsilakliba wafam singda yumpham oiraga social media gi lan ama tawrakpa asi yamna nungnang ningai ni maram asina Manipur gi puwari masak khangba aikhoi kamdauna haurakhi kamdauna hingmin nagani haiba asengba masak adu Manipur gi mafam sinba thungna laiminari ba aikhoi khudingmak khangmin nagadabani khudong chaba adu lomi nagadabani lamdam asigi itihas ka sagon aduna nungsi chanana laiminaraklaba aikhoi gi achetpa maribu thadat naba honarakpa mapan lomdagi kamsilakpa hu aduna aikhoi khudingmak khangmin naba mathau tai Ngasigi symposia asina lamdam asigi miyamda aikhoigi asengba saktam adu khanghanduna
mahausa gum nungsi chanana amato oina hanadagi leraklaba igi mari adu hena chesil halagani haibagi thajabalei asigumba hu puba social media gi war asidagi ireicha singlapna lebiu historian gi saklon lauriba aduga hu kamsinba miyoi kanglop khara adunasu aikhoi masen marakta nungsinadana aikhoi gi saktam thugainaba makhatana honabiganu isu asi makhatana thoktanaba aikhoi phaminaduna khana neinaduna waroisin purakminasi haina rez ahmad tampakna makhata khi Mami samjala kwa physically as well as culture. But my own masai resistance to it. The way is solution grad and the product. Plus, what you have to be say, must see. I know something. What from say, must see coming to now. Something to say. Masai any they part of the market. May I'm so coming abroad. The mainstream media, the other media. The mainstream media is similar in Lenga, the function Lenga is Noina, other media, I was now. The mainstream media, covered over the bottom, said, now we can see to talk about media for them growth into the potency technicity. Manipur media as such, not the same program growth, we can really Tangjeng Ningthal Flower School TNFS ki chahi gi leptana pangthokpa Parents Day celebration gi thoram ngasi Thobal Kiam Sipaida leiba school aski campus ta pangthokre thoram aduda MP Lok Sabha Dr Angomcha Bimola Koizam School Committee gi President Soren Sangbam Kamson Social Worker Yumnam Nabachandra Madi SS Career Solution gi Managing Director Sanjenbam Silomi Devina athoiba mithung sing oina saruk yakhi Mahiroi Singh gi tongan ba cultural show kayasu utkhiba thoram aduda athoiba mithungi warol piraduna MP Bimol akoi jamna haikibada mahiroi amagi punsi haibasi oja sing amadi mama mapa oiriba sing anina turel gi torba namagum ngaktuna chatliba punsini makhoibu mai pakhan ba haibasi mama mapa amadi oja singi chawraba thodang lei adubu khwaidagi maru oiriba mahiroi masana hotnabadi lepa yade masada yauzarakpa mathauna sing phudoktuna hotnabagi tangai phadaba lei hairaduna ngasi manipurda fashion amagum chanarakliba tuition chatpagi system asidi ekoina kupna neinaba matam oire masigi tuition chatpagi system asi mapan lamda kaya ude masida ekoigi school sing asigi asoiba kari leibage natraga mahiroi singi asoiba na karino haibadu yengsinba tangai phadre haiba wafam phongdokhi aduna ninga sai IAS thaba ama thabada akoini school tamini da third division phawba second division phawba na koi ro yani ngai le mai gi mafam matam du gina ai sai ko na yeng jam lai haisi aina BA taming ai duga aina 12 tamai ba mark tu yang ching khene kai go da aina chang we environment da aina ek pamjuru ba thok ba ba sulai second division phawba aina BA lor kan da the first class distinction fangai ai puna tam kan da aina pamjaba mafam da lai ru ba environment da chana ru haida aduna pithorak pa hairaga so koina kaw bis ma bu groom tawba kamai tawdana masibu akhari lei thaba bu manin zara fa ba ma pure hairaga ni intruna na groom tawri sing chai bi da de ma tawna di kana su pambi de su paro pana maru favor so aduna nioi bagi punsis aduna masi semak pada ozaga mama mapagas aina hajar ka de kai no da parents teacher ki meeting hek tawse tanabam change angang sigi ashon mana kadai de no afavana kadai de no adagi ma bu grum tor be yum duga school da tor duga manari pura kadai da kari khedari no ise masigi communication je mathau kai hai na tong na ile ba ma teacher parent meeting elect tawse
Vision Creative School of Science Thobal Okram ge Parents Meet ngasi school asigi complex ta pangthok paga loinana mahiroi singgi oiba counseling program amasu pangthokre thoram aduda Manipur Institute of Management Studies MIMS MU ge Professor Dr. Chingkham Ibohol Maitei Vision Creative School of Science ke Principal Tekcham Nandalal Maitei amadi school asigi Chemistry Department ge HOD lecturer akoizam jitena athoiba mithung sing oina saruk yakhi mahiroi sing amadi mama mapa oiba kaya saruk yaduna pangthokhiba thoram aduda MIMS MU ge Professor Dr. Chingkham Ibohol Maiteina Counselor oiduna mahiroi singda tungda mai pakpa matik chaba miyoi amamam oiraknaba tauba yaba amadi chatkadaba lichat na chingba guideline kaya gi matangda wangangkhi mahi masing tambagi baca tema betul tak? Aduna yang minds lain dah tham dari mesti kita wah. Aku hingi berlamdam Barat Manipur. Aku lagi jadi berlaikai lamdam mesti. Capat pa hingi betul nungai pa lamdam mama aku hingi dah pokok dah. Lamdam tu dah lagi bermiu ikan lu sinduki. Mahi masing tambah aku ini pai di masing tham. Aku ini tahu kita bah punya maksing sila. Acoba contribution nama pidana awun ba mali mama anu ba mali mama adu ga chakot ba lamda mama ko hen bada makoi ki dang siam chawi National Institute of Technology NIT Manipur na Rashtriya Ekta Divas National Unity Day gi thoram pangthokre India gi Iron Man hairagasu hena khangnaba Sardar Vallabhbhai Patel gi chamaga yangkhai suba mapok kumonga mari leinana pangthokhiba thoram aduda Institute asigi Professor KH Manglem Singh yauna faculty amadi staff singna lebak asi chawkhat hannaba honabada angamba thodang logani hainasu apunbagi oiba wasak longminakhi thoram gi manung channa lebak asida ing tappa mara chetpa amatu oibagi lichingda punsinnanaba faculty amadi staff members singi marakta friendly football match amasu sanakhi Manipur Technical University ki hangduna leiriba Vice Chancellor ki pharmacy hanagi Vice Chancellor Tongbram Bhaveshwar bu nauna amuk pharmacy da hanjil hanba High Court na haukiba October thagi tang 19 ta laukiba warib adubo University asigi mahiroi singna taramna okpaga loinana thagat pafongdorakli MTU gi mahiroi singna thadorokpa cherol amana hai MTU gi Vice Chancellor ama happy nabagi matangda courta matam sangna case tongnaduna lakhi chahi aniga tha mapal rom case satharaba matungda MTU gi hangduna leiriba Vice Chancellor gi pharmacy hanagi Vice Chancellor Tongbram Bhaveshwarna oinana bawareb lorokpa asi University asigi oinadi yamna afaba khongthang amani Mari Lainaba Authority Singnasu High Court ki order asi athuba matamda thabak to onthokpiu haina appeal tawrakli Chahi asigi haukiba October thagi tang 19 da Senapati District Headquarter da pangthokiba NSCN IM ge luchingba TH Muiwabu taramna okpagi thoram nimitta Kangpokpi District ke Daili Village da thetpa TH Muiwabu taramna okpagi poster sing sagairamba amadi bombulana chingba thakibagi thodok adubu Naga People's Organization na condemn tawrakhiba adu Committee on Tribal Unity Kotuna su thodok adubu condemn tawi haina Kotuna thadorokpa cherol amada phongdorakli cherol asina makha taraduna Kangpokpi District ke oinadi kumhai harau gi thoram sing pangthokpada loudspeaker sajanaba amadi bombulana chingba thabada thingba leiribani Kotuna su hairiba thodok aduda chenariba miyoi sing adu puthoknaba honagani amaromda Naga gi CSO singnasu asigumba thodok ama hek tholakpada communal oiba yaba irang sagatanaba honamina si haina appeal tawrakli Lamdam masida thok li bairang asina maram oiraga Bisnupur district ke Chingyada law suzaramba law milising manga hena chahi ahum hena law panba ngamloi dawri
Masigi matangda Moirang Turen Ban Leikai Mandopta Lofam Kansi Haibami Pamama Moirang Kendra Lomi Sinmi Lup Amasung Nupi Lup na Sindana UCM Bisnupur District Thomi Singapurna Pangtok Minakre Thoramaduda Moirang Kendra Lomi Sinmi Lup ki Vice President O Ingotomba Advisor L Shyam Kumar UCM Bisnupur District Secretary and Iboton UCM Moirang Unit ki Vice President KH Nipamacha Women Wing ki Secretary S Thoinu Devi UCM Kumbi Unit ki Secretary Sharda Devi amadi UCM Wangu Unit ki President Amom Hari Mohan Singh na maru oiba mithunglen sing oina saruk yakhi mifam aduda laukhiba warep sing adudi ing kumjali sing ani kunmari ge crop compensation ge damakta DC Bisnupur na approve to bikhraba lomi sing senfam district asigi loina lakliba tang tara manga gi manungda pithok pinaba taksinba amadi MI department ge EE Betamax ke Luching Makhada Cookie Sing na Thugai Bikraba Maru Oiba Dam Amadi Ithai Lokong Sing Lomi Lup Katanaraga Semjin Ba Haurakliba Sisu Makhata na Semjin Naba Lengak ta Haizaba Inkum Jalising ani Kunmarige Reject Oiraba Lomi Sing na Su Athuba Matamda Online ge Process ta Losin Handuna Compensation Pangnana Bahotnaba Amadi Irangna Sohalaba Atopa District ke Lofam Singh Verification Loidrabadi Hena Soklaba Bisnupur District ke Lomi Singh Verification Loiraba Lomi Lising Manga Romge Process Toba Tak Tapkani Maramaduna Kokomi Farmer Winga Tanaraga Athuba Matamda Process Tawhanaba Khanaba Chatliba Chahi Kumjali Singani Kunmangage Low Lokpa Hauraklabanina Chahi Asigi Oinasu compensation ge process tawbinaba lengak ta taksin baga loinana income jalising ani kulhumdoigi lemhauriba compensation ge senfam su athubada pithok pinaba mari leinaba department da haizaba amadi nonglei nungsitna mang takhalaba lofam singi pifam thopa compensation pithok pinaba mari leinaba losing loising singda taksinba haibasini Ngasi Coordinated Committee on Manipur Integrity Kokomi Jiribam Branch na Sinduna Jiribam gi Hilghat Maning Lekai da Leiba Community Hall da Kokomi gi Lup Mangaga Tungan ba Rongmei amadi Maitei Pangal gi organization sing yauna Kokomi Jiribam Branch na Ningol Chakoba Thoram ama mapung phana pangthokre ngasi gi thoram masida Kokomi Jiribam Branch ki convener Oinam Priyobanta Singh Kokomi gi Jiribam Branch ki advisor B Sarah Sharma Women Wing Kokomi Jiribam Branch ki convener TH Jeannie Devi WWO ke Jiribam ki president H Thoibi Devi Waset Jiribam ki president N Nibharani Devi Amkil Jiribam ki president S Kamla Devi Ikal Jiribam ki president L Koibi Devi Lungreijang Women Society ki president Neilai Gonmei Amasung All Jiribam Bangal Women Welfare Association ki vice president Laihau Bibi Hairiba Miyoi Singh asina mathang sina presidium members oina dais ta phamki thoramasi makha chatharakpa oina dignitaries singda ikai khumnaba utpa oina namfi khudol tamkhibaga loinana thoramasi haudokpa oina dignitaries singna maira chukhatki Thoramasi ki matung tarakpada taramna okpagi warol thambaga loinana thoramasi ki nungi oiba warol piki masigi matung lagliba ningol singi Singapurna achamba chaklen ama chamnin naraba matung Kokomi Jiribam Branch ki maikei dagi achamba khudol pot amamamsu harauba phongdoktuna ningol oibi singda piki Kumbi Sandhong Upper Primary School Kumbi na Sinduna School asigi campus ta numit humni chathagadaba ahanba state level cash prize invitation junior boys kabaddi tournament 2025 ngasi hawdokre hawdopagi thoramda Kumbi Assembly constituency ki MLA Sanasam Prem Chandra All Manipur State Kabaddi Association ki president Ayekpam Jiten Secretary Thaunawzam Motilal Bisnupur District Kabaddi Association ki president L Bimol Secretary H Naba Social Worker W Sobha President BJP Kumbi Mandal President S. Angosana, BJP Kumbi Mandal ke Secretary W. Thoiba, Secretary N. Opendro, retired SSB KH Sana Tombana, Athoiba Mithunglen Singh oina saruk yakhi. Thoramduda Manipur gi tongan ba mafam singdagi team tara mathoina saruk yari. Ngasi at ahoba numita UDS Kumbi Sandhong amadi Sedo Nongmai Khonggi Nupi Singh exhibition match ama amadi
Nat ki jagoi isai kayasu miyam da utki MLA Prem Chandana Phongdo Kibada Kumbi Assembly Constituency da National Badi International ki thagda masak khanglaba masana kaya gi sanaroi kaya lepalaitana thorakle masi afaba khongthang amani aduga National amadi International ki thagda medal phanglaklaba sanaroi singidi Lengakna achoba fida thamli haiba khangna sanaroi singna apamba masana ama khallaga sana khonabada pukning changrasi haiki Vision Creative School of Science Thobal Okram ki parents meet ngasi school aski complex ta pangthok ke bagal loina Mahiroi Singh gi oiba counseling program ma su pangthok re thoram aduda Manipur Institute of Management Studies MIMS MUG Professor Dr. Chingkham Ibol Meitei Vision Creative School of Science ke principal Tekcham Nandalal Meitei amadi school asi ki chemistry department gi HOD lecturer akoizam jitena thoiba mithung sing oina saruk yaki Mahiroi Singh amadi mama mapa oiba kaya saruk yaduna pangthok ki ba thoram aduda MIMS MUG Professor Dr. Chingkham Ibohal Meitena Counselor Oiduna Mahiroi Singda Tungda Mai Pakpa Matik Chaba Mioi Amamam Oiraknaba Tawba Yaba Amadi Chatkadaba Lichatna Chingba guideline kayagi matangda wangangki Paralympic Committee of Assam na sinduna tha sigi tang kuntareta ki kunmapal fauba chathagadaba ani suba notice para sports meet 2025 ta saruk yabining ba registered para athletes sing haibadi state committee district para associations clubs organizations companies institutions individuals singna tha sigi tang ani haibadi hayengdagi hongna pangthokadoriba trial selection da yaunanaba masa masagi Aadhaar card disability certificate birth certificate amadi masagi passport size photographs sing Paralympic Committee of Manipur da pisin birakna bakhanghalakle loinana hena akopa marol khangbining singna WhatsApp number 94026 78116 da pau phorok pa yagani haire notice para sports meet ke trial tawgadaba masana sing adudi para athletic para swimming para table tennis para badminton boxika amadi para chess ne Loisilakpada maru oiba pau amuk hana RIMS Hospital la lai lakhibi patient ama laikhidabadagi patient party amade mera paibi ima ibel singh na mishi adu yaning de hariduna pendaba phongok nakhre Jalengrong Singna Khundaba Mafam Amada Apex Company gi Sinmi ama phaki bagi thodok adu Jalengrong United Front UF Kamari Leinade Thawong adu NSCN ke Nikki Sumi Group amadi NSCN IM gi Miyoi Singna chathaki bani hairi amadi political gi oiba apikpa kakhalamada usendona aikoi masel Panghai da haina duna chawkhat lamjel da maning hanbagi matamadu ohingumsi haina Kumbi Assembly Constituency ki MLA Prem Chandran haikre Hoziki onidi ISCOM News na pizza ba Manipuri pau matang asilo shinjari ming tabiriba singbo amuk kahana khurumjari